ASSAM Rifles ex-Servicemen Association Aresa gi Ihan Hanba Conclave Ngarang Meghalaya ki Konung Shillong Da Pangthokkhre hiramasiga mari lainan headquarters IGR South Thadorok Pachero Lamanahai ASSAM Rifles ex-Servicemen Association Aresa gi Ihan Hanba Conclave Pangthokpa ngamkhiba asi chauthok janingai ni masina force asiga ikai khumnaningai oiraba force asigi veteran singa lainariba mari adu henna chesin halagani ASSAM Rifles ki Director General Lieutenant General Vikas Lakherana mayai tangbal lawduna phamkiba conclave aduda laikhidraba ASSAM Rifles ki ex-servicemen singda haikalegatam duna ikai khumnaba utkhi tharmaduda Director General Lieutenant General Vikas Lakherana forces na ex-servicemen singi yai phanabagi damak matam punamak lepli haina phongdokpaga loinana asugma conclave asi tungdasu leibak asigi tungan mafam singda pangthok na bathawrang tawri haina phongdokhi hairi